ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯂꯤꯌꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯁꯦꯝꯕ ꯊꯕꯛ ꯃꯐꯝꯗꯒꯤ ꯃꯌꯨꯝꯗ ꯍꯟꯗꯣꯏꯅꯤ ꯍꯥꯏꯅ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯍꯦ, ꯊꯦꯡꯗꯣꯛꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯈꯤꯇꯪ ꯉꯟꯅ ꯍꯟꯖꯒꯦ ꯈꯟꯕꯅꯦ, ꯍꯦꯛꯇ ꯌꯥꯗꯦ꯫ ꯊꯕꯛ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯩꯊꯦꯜꯁꯨ ꯆꯪꯂꯨꯒꯗꯕꯅꯤꯅ ꯑꯩꯁꯦ꯫ ꯉꯥꯡꯅ ꯑꯁꯨꯝ ꯂꯥꯛꯏ ꯂꯩꯁꯦꯝꯕ꯫ ꯀꯩꯊꯦꯜ ꯌꯧꯔꯦ꯫ ꯂꯩꯁꯦꯝꯕ ꯄꯣꯠꯆꯩ ꯈꯔ ꯁꯨꯝ ꯂꯩꯔꯕ ꯃꯇꯨꯡ ꯂꯣꯏꯔꯗꯨꯅ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯔꯛꯄꯗ ꯀꯩꯊꯦꯜꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯏꯕꯦꯟ ꯑꯃ ꯂꯥꯏꯐꯗꯤꯕꯤ ꯈꯔ ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯜꯂꯤꯕꯗꯨ ꯎꯔꯦ꯫ ꯏꯁ, ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯈ꯭ꯔꯦꯗ ꯂꯥꯏꯐꯗꯤꯕꯤ ꯑꯁꯤꯗꯤ꯫ ꯏꯆꯥꯃꯅꯤ ꯁꯅꯥꯅ ꯎꯔꯕꯗꯤ ꯄꯥꯝꯃꯤ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯗꯕꯅꯤꯅꯦ꯫ ꯃꯁꯤ ꯑꯃꯗꯨꯝ ꯂꯩꯈ꯭ꯔꯒꯦ, ꯏꯆꯥꯅꯁꯨ ꯍꯔꯥꯎꯖꯅꯕ꯫ ꯂꯥꯏꯐꯗꯤꯕꯤ ꯌꯣꯟꯕꯤ ꯑꯕꯣꯛꯇꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯦꯟ, ꯂꯥꯏꯐꯗꯤꯕꯤ ꯑꯁꯦ ꯑꯃ ꯂꯧꯖꯒꯦ, ꯃꯃꯜꯕꯨ ꯀꯌꯥꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯂꯥꯏꯐꯗꯤꯕꯤ ꯑꯁꯦ, ꯑꯕꯣꯛꯅ ꯁꯥꯕꯤꯕ꯭ꯔꯣ? ꯀꯩꯊꯦꯜꯒꯤ ꯆꯤꯗꯥꯏꯗ ꯐꯝꯕꯤ ꯏꯁꯣꯜ ꯁꯣꯜꯂꯕꯤ ꯑꯕꯣꯛꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯑꯃꯗ 30ꯇꯅꯤ, ꯂꯧꯔꯣ꯫ ꯏꯕꯦꯟꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯌꯦ, ꯃꯥꯅ ꯁꯥꯖꯕꯅꯤ꯫ ꯄꯣꯛꯄꯗꯒꯤ ꯃꯅꯥꯁꯨ ꯇꯥꯔꯛꯇ꯭ꯔꯦ꯫ ꯏꯃꯧꯗꯨꯁꯨ ꯃꯥ ꯄꯣꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯆꯥ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄ ꯀꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯕꯦꯟꯒꯤꯗꯤ ꯏꯁꯨ ꯅꯨꯄꯤꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯏꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤꯁꯨ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦꯗꯣ꯫ ꯑꯗꯨꯅꯅꯦ ꯏꯕꯦꯟ ꯏꯁꯨ ꯂꯥꯏꯐꯗꯤꯕꯤ ꯑꯁꯤ ꯌꯣꯟꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯣꯏꯔꯤꯌꯦ꯫ ꯏꯕꯦꯟꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯄ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕ ꯏꯕꯦꯟ ꯑꯃꯗꯤ ꯏꯕꯦꯟꯒꯤ ꯃꯁꯨꯅꯨꯄꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯈꯜꯂꯛꯄꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯇꯪ ꯂꯩꯖꯔꯝꯃꯕꯗꯤ ꯇꯨꯁꯣꯜꯂꯕꯤ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯑꯁꯨꯛ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯒꯗꯕꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ? ꯃꯍꯥꯛꯀꯤ ꯏꯃꯨꯡꯁꯨ ꯁꯨꯔꯒ ꯆꯥꯕꯅꯤ, ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯁꯨ ꯅꯠꯇꯦ꯫ ꯂꯩꯁꯦꯝꯕ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯁꯠꯇꯣꯔꯛꯇꯨꯅ ꯏꯕꯦꯟ ꯑꯗꯨꯗ ꯄꯤꯔꯛꯏ꯫ ꯏꯕꯦꯟ, ꯏꯕꯦꯟꯒꯤ ꯋꯥꯔꯤꯁꯦ ꯅꯁꯨ ꯑꯩꯍꯥꯛꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯁꯨ ꯑꯩꯍꯥꯛꯁꯨ ꯂꯥꯏꯔꯕ ꯂꯝꯖꯥ ꯃꯆꯥꯅꯤ꯫ ꯏꯕꯦꯟ ꯑꯃꯗꯤ ꯏꯕꯦꯟꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯉꯁꯤ ꯅꯁꯨꯅ ꯑꯉꯝꯕ ꯁꯦꯜ ꯈꯔ ꯄꯤꯖꯔꯝꯂꯤꯕ ꯑꯁꯤꯅ ꯏꯕꯦꯟꯒꯤ ꯃꯇꯦꯡ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯑꯣꯏꯕꯤꯌꯨ꯫ ꯅꯁꯨꯒꯨꯝꯕ ꯑꯩꯍꯥꯛꯄꯨ ꯌꯥꯏꯐꯕ ꯃꯪꯒꯣꯜ ꯄꯤꯅꯕꯤꯌꯨ꯫ ꯆꯣꯛꯊꯕ ꯂꯩꯇ ꯁꯨꯖ ꯅꯣꯝꯖꯔꯒ ꯏꯕꯦꯟꯒꯨꯝꯅ ꯇꯨꯁꯣꯜꯂꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯏꯕꯦꯟ꯫ ꯏꯕꯦꯟ ꯐꯤꯖꯤ ꯄꯥꯏꯈꯠꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯆꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯇ ꯑꯣꯏꯌꯨꯀꯣ꯫ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ, ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯅꯦ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯔꯛꯎꯀꯣ꯫ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕ ꯅꯨꯡꯉꯥꯏꯇ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯥꯅ ꯊꯣꯔꯛꯄꯒ ꯃꯤ ꯈꯔ ꯌꯧ ꯑꯣꯝꯁꯤꯟꯅꯈꯤ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯂꯩꯁꯦꯝꯕꯁꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯨꯏ꯫ ꯈꯔꯅ ꯌꯧ ꯉꯥꯡꯅꯩ, ꯁꯣꯔ ꯌꯥꯎꯗ꯭ꯔꯦ ꯍꯤꯡꯉꯔꯣꯏ ꯍꯥꯏꯅ꯫ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯃꯅ ꯉꯥꯡꯕꯗꯨ ꯇꯥꯔꯛꯏ꯫ ꯑꯁ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯃꯌꯥꯝ, ꯁꯤꯕꯨ ꯀꯝꯗꯧꯅꯤ? ꯃꯁꯨ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯖꯕꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯑꯍꯟꯁꯤꯒꯤ꯫ ꯃꯁꯨ ꯅꯨꯄꯤꯗꯨꯁꯨ ꯄꯣꯛꯄꯗꯒꯤ ꯃꯅꯥ ꯇꯥꯊꯤꯔꯛꯂꯕꯅꯤꯅꯦ꯫ ꯃꯍꯥꯛꯅ ꯀꯝꯗꯧꯕ? ꯑꯣ, ꯅꯨꯡꯉꯥꯏꯇꯦꯗ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕ ꯉꯁꯥꯏꯒꯤ ꯂꯥꯏꯐꯗꯤꯕꯤ ꯌꯣꯟꯕꯤ ꯏꯕꯦꯟ ꯑꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯈꯪꯂꯦ꯫ ꯆꯪꯁꯤꯟꯗꯨꯅꯁꯨ ꯌꯦꯡꯂꯨꯏ꯫ ꯏꯕꯦꯟ ꯑꯗꯣ ꯂꯩꯃꯥꯏꯊꯛ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯩꯁꯦꯝꯕ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯆꯤꯟꯊꯔꯛꯂꯦ꯫ ꯀꯔꯤꯁꯨ ꯊꯣꯛꯅꯔꯨꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯑꯋꯥꯕꯗ ꯊꯃꯣꯏ ꯀꯟꯁꯤꯟꯗꯨꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯂꯩꯁꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯃꯦꯂꯩ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯦꯂꯩ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯩ ꯆꯝꯈꯠꯇꯨꯅ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯛꯏ ꯃꯄꯨꯔꯣꯏꯕꯕꯨ꯫ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕ? ꯑꯁꯨꯛ ꯊꯦꯡꯕꯤꯔꯛꯏꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕꯤꯔꯒꯦ? ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯪꯖꯤꯜꯂꯛꯏ꯫ ꯃꯣꯏ ꯄꯥꯕ, ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯕꯤꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯩꯗꯧꯕꯤꯔꯒꯦ? ꯅꯨꯄꯤ, ꯑꯩꯁꯦ ꯊꯕꯛ ꯃꯐꯝꯗꯒꯤ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯅꯤ ꯈꯟꯅ
haraw haraw laksabani. Aduga kaithildasu sangri. Aduga kaidoraba. Kaithilgi sidaida ibien hanubi ama. ꯂꯥꯏꯐꯗꯤꯕꯤ ꯌꯣꯟꯗꯨꯅ ꯐꯝꯂꯝꯃꯤ ꯌꯥꯝꯅꯁꯨ ꯁꯣꯜꯂꯦ ꯃꯇꯧꯗꯣ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯒꯗꯕ ꯃꯇꯝꯅꯤ ꯃꯁꯨ ꯅꯨꯄꯤ ꯑꯃꯁꯨ ꯂꯩ ꯍꯥꯏ ꯄꯣꯛꯂꯛꯄꯗꯒꯤꯁꯨ ꯃꯅꯥ ꯇꯥꯊꯤꯔꯛꯂꯕ ꯑꯣꯏꯕꯖꯥꯠꯅꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏꯐꯗꯤꯕꯤ ꯁꯥꯔꯒ ꯏꯕꯦꯟ ꯑꯗꯨꯅ ꯌꯣꯟꯕ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯣꯏꯅꯕꯖꯥꯠꯅꯤ ꯅꯨꯡꯉꯥꯏꯇꯦ ꯃꯇꯧꯗꯣ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯖꯥꯠꯂꯣ ꯂꯩꯇ꯭ꯔꯦ ꯅꯧꯅ ꯈꯨꯜ ꯍꯣꯡꯉꯛꯄꯁꯨ ꯑꯣꯏꯕꯖꯥꯠꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯤꯅꯤ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯏꯕꯦꯟ ꯑꯗꯨꯗꯒꯤ ꯏꯆꯥꯃꯅꯤ ꯁꯅꯥꯒꯤꯅꯤ ꯈꯟꯅ ꯂꯥꯏꯐꯗꯤꯕꯤ ꯑꯃ ꯂꯩꯔꯨꯕꯅꯤ ꯃꯗꯨꯗ ꯏꯕꯦꯟ ꯑꯗꯨꯅ ꯋꯥꯔꯤ ꯇꯧꯔꯛꯄꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯒ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯔꯛꯏ ꯑꯇꯣꯞꯄ ꯄꯣꯠ ꯑꯃ ꯑꯅꯤꯒ ꯂꯩꯔꯒ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯕꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔ ꯀꯔꯤꯅꯣꯃ ꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯆꯦꯟꯁꯤꯟꯅꯈꯤꯕꯅꯤ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏꯐꯗꯤꯕꯤ ꯌꯣꯟꯕꯤ ꯏꯕꯦꯟꯗꯣ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯑꯣꯏꯔꯝꯂꯦ ꯃꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯃꯟꯈꯤꯗ꯭ꯔꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯕꯅꯤ ꯅꯨꯡꯉꯥꯏꯇꯦ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯞꯍꯧꯏ ꯋꯥꯟꯊ ꯂꯛꯅꯍꯧꯏ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯛ ꯂꯥꯏꯕꯛ ꯊꯤꯅ ꯂꯦꯜꯂꯤꯉꯩ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯤꯑꯣꯏꯕ ꯐꯔꯦꯁꯦ ꯏꯆꯥꯃꯅꯤꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯐꯅ ꯀꯨꯏꯔꯦ ꯆꯥꯛ ꯄꯤꯖꯊꯣꯛꯑꯒ ꯇꯨꯝꯍꯟꯈ꯭ꯔꯦ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯔꯝꯕꯅꯤ ꯃꯣꯏ ꯄꯥꯕꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯅꯤ ꯄꯥꯕ ꯍꯜꯂꯛꯄ ꯉꯥꯏꯈꯤꯅꯤꯅ ꯏꯍꯦ ꯏꯆꯥꯅ ꯋꯥꯔꯧꯔꯝꯕ ꯇꯥꯔꯦꯗꯣ ꯃꯊꯪꯗꯗꯤ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯅꯤꯗ ꯆꯥꯛ ꯆꯥꯊꯣꯛꯑꯒꯅꯦ ꯄꯣꯊꯥꯅꯕ ꯇꯧꯁꯤ ꯋꯥꯔꯦ ꯑꯩꯁꯨ ꯑꯍꯣꯏ ꯃꯣꯏ ꯄꯥꯕ ꯆꯪꯕꯤꯔꯛꯂꯣ ꯑꯩ ꯆꯥꯛ ꯊꯥꯡꯗꯣꯛꯆꯔꯝꯂꯒꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯑꯩꯕꯨ ꯌꯣꯠꯂꯤꯡ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯝꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯩꯒꯤ ꯊꯧꯒꯥꯏ ꯋꯥꯠꯂꯤ ꯑꯩꯒꯤ ꯏꯆꯥꯃꯅꯤꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯍꯧꯅꯤ ꯍꯅꯨꯕꯤꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯑꯃꯅ ꯂꯩꯁꯦꯝꯕꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯁꯥꯒꯤ ꯈꯛꯇ ꯈꯟꯕ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯗꯤ ꯁꯤꯖꯈꯣ ꯂꯩꯁꯦꯝꯕ ꯌꯥꯝꯅ ꯋꯥꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯂꯛꯏ ꯂꯩꯁꯦꯝꯕ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯅꯥꯃꯟꯗꯨꯅꯁꯨ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯄꯨꯔꯣꯏꯕꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯤꯂꯩꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯔꯛꯏ ꯏꯁ ꯃꯪ ꯐꯠꯇꯕ ꯑꯃ ꯃꯪꯂꯨꯔꯦꯗꯅ ꯑꯩꯗꯤ ꯌꯥꯔꯦ ꯇꯨꯝꯂꯣ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯍꯤꯡꯁꯤꯗ ꯂꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯌꯦꯡ ꯂꯤꯔꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯤꯛ ꯃꯕꯣꯛꯄꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥ ꯀꯞꯂꯤ ꯑꯕꯣꯛꯄꯨ ꯐꯕꯤ ꯅꯁꯨꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯒꯦ ꯑꯕꯣꯛ ꯌꯥꯎꯗꯅ ꯅꯁꯨꯗꯤ ꯏꯗꯣꯝ ꯍꯤꯡꯉꯝꯂꯣꯏꯌꯦ ꯅꯁꯨꯁꯨ ꯑꯕꯣꯛꯀꯤ ꯏꯇꯨꯡ ꯏꯟꯖꯔꯛꯂꯒꯦ ꯑꯕꯣꯛ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯊꯣꯛꯄ ꯑꯃꯅ ꯃꯅꯥ ꯇꯥꯊꯤꯔꯕꯤ ꯂꯩꯔꯤꯛꯄꯨ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯇꯣꯛꯂꯣ ꯍꯥꯏꯕꯒꯨꯝ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯂꯩꯔꯤꯛꯀꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯤꯜꯂꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯐꯤꯖꯤ ꯄꯥꯏꯈꯠꯇꯨꯅ ꯃꯄꯤ ꯇꯩꯊꯣꯛꯅꯔꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ 이붕 어떠ом소 이비에마 눅시 나코이니 염탕나바 하이브도 톡래 아두나 이비에마 레릭부 카레헤니 잉신비로 레가이네수 ngammiba makhaydi mahakbu yingsinbigani adubu nakoini hek yumthangnaba haibadu oire haidana kurana haibaniko tole tare haidana mibu inthokpa tathi ta oina tawbiba chumdeko makhoibu hena pukning thogadana mi oibu marakta thawna phana hingnabagi asa hena pigadabani nakoini hekta tathi na tawbirani haibagi asumna haibanateko ahal ama oibagi soidanaba adu poktak piribani lana khanganu nakhoisu ꯇꯧꯝꯆꯧꯅ ꯈꯨꯔꯥ ꯂꯥꯟꯅ ꯈꯟꯖꯗꯦ ꯅꯆꯥ ꯑꯩꯈꯣꯏꯅꯁꯨ ꯈꯨꯔꯥꯅ ꯇꯥꯛꯄꯤꯔꯤꯕꯗꯣ ꯑꯆꯨꯝꯕꯃꯛꯅꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯅꯤ ꯁꯅꯥꯅ ꯄꯥꯕꯥ ꯁꯤꯁꯦ ꯑꯩꯒꯤꯔꯣ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯐꯗꯤꯕꯤ ꯑꯣꯏꯔꯒꯦꯀꯣ ꯄꯥꯕꯥ ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯥꯏꯐꯗꯤꯕꯤꯗꯣ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛ ꯂꯥꯏꯐꯗꯤꯕꯤ ꯂꯩꯕꯤꯔꯛꯑꯕꯅꯤ ꯍꯥꯏꯅ ꯍꯔꯥꯎꯈꯤꯕꯁꯤꯅ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯃꯥꯗ ꯑꯃꯨꯛ ꯎꯠꯂꯤ ꯑꯗꯨꯒ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯖꯤꯜꯂꯤ ꯏꯇꯥ ꯂꯥꯏꯐꯗꯤꯕꯤ ꯅꯪꯁꯦ ꯅꯁꯛ ꯌꯥꯝ ꯐꯖꯩꯉꯣ ꯅꯪꯁꯦ ꯑꯩꯅ ꯉꯁꯤꯗꯒꯤ ꯅꯃꯤꯡ ꯑꯃ ꯊꯣꯟꯕꯤꯔꯒꯦꯀꯣ
ꯀꯔꯤ ꯊꯣꯟꯁꯤꯒꯦ? ꯑꯣ ꯂꯩꯔꯦ ꯅꯪꯗꯤ ꯅꯁꯛꯁꯨ ꯐꯖꯕꯅꯤꯅ ꯐꯖꯕꯤ ꯀꯧꯔꯒꯦꯀꯣ ꯑꯩꯅ ꯍꯣ ꯑꯩꯒꯤ ꯏꯇꯥ ꯐꯖꯕꯤ ꯑꯁꯨꯝꯅ ꯃꯅꯤꯁꯅ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯒ ꯊꯋꯥꯏ ꯇꯥꯅ ꯁꯥꯟꯅꯖꯔꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯁꯦꯝꯕ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯃꯆꯥꯗꯒꯤ ꯃꯨꯜꯂꯨꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯅꯗꯤ ꯂꯥꯏꯐꯗꯤꯕꯤ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯈꯜꯂꯨꯕꯅꯤ ꯉꯔꯥꯡꯒꯤ ꯏꯚꯦꯟ ꯑꯗꯨꯗꯒꯤ ꯂꯩꯍꯧꯕ ꯑꯣꯏꯕꯅ ꯏꯚꯦꯟ ꯑꯗꯨꯁꯨ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯗꯗꯨꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯈꯜꯂꯨꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯑꯉꯥꯡꯗꯨ ꯄꯤꯎꯔꯅꯨ ꯍꯥꯏꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯆꯥꯛꯈꯨꯝꯗꯒꯤ ꯃꯈꯨꯠ ꯇꯩꯊꯣꯛꯅ ꯃꯦꯂꯩ ꯊꯣꯔꯛꯏ ꯃꯄꯨꯔꯣꯏꯕꯅ ꯃꯪꯗꯨꯅ ꯐꯝꯂꯝꯕꯗꯨꯗ ꯋꯥ ꯉꯥꯡꯂꯛꯏ ꯃꯣꯏ ꯄꯥꯕ ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯂꯥꯏꯐꯗꯤꯕꯤ ꯑꯗꯣ ꯉꯔꯥꯡ ꯃꯣꯏ ꯄꯥꯕꯅ ꯊꯝꯂꯝꯕ ꯑꯗꯨꯗꯒꯤ ꯃꯁꯤ ꯂꯦꯡꯉꯨꯗ꯭ꯔꯤ ꯏꯆꯥꯅ ꯊꯦꯡꯅꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯀꯔꯤꯁꯨ ꯀꯥꯏꯔꯝꯃꯣꯏꯗ ꯁꯦꯜ ꯄꯤꯔꯒ ꯂꯩꯔꯕꯕꯨ ꯏꯆꯥꯅꯁꯨ ꯑꯁꯨꯛ ꯄꯥꯝꯖꯔꯤꯕꯁꯤꯕꯨ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒꯨꯝꯁꯤꯗ ꯏꯕꯦꯟ ꯑꯗꯨꯅ ꯌꯣꯜꯂꯝꯕꯅꯤ ꯂꯥꯏꯐꯗꯤꯕꯤ ꯑꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯕꯁꯨ ꯅꯠꯇꯕꯁꯤꯗ ꯁꯥꯈꯩ ꯁꯥꯕꯤꯔꯒꯅꯦ ꯑꯃꯨꯛ ꯃꯩ ꯊꯥꯗꯣꯛꯄ ꯍꯥꯏꯕꯗೋ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯤꯗ ꯑꯩꯗꯤ ꯂꯩꯁꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯑꯗꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯆꯥꯅ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯁꯥꯟꯅꯖꯕ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯃꯥꯁꯨ ꯐꯔꯦ ꯍꯥꯏꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯦꯂꯩꯅ ꯏꯆꯥꯃꯅꯤ ꯍꯣ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯅꯪ ꯄꯥꯕꯁꯨ ꯀꯧꯔꯛꯂꯣ ꯆꯥꯛ ꯂꯣꯏꯔꯦ ꯏꯪꯊꯝ ꯃꯇꯝꯅꯤ ꯉꯟꯅ ꯆꯥꯊꯣꯛꯑꯒꯅꯦ ꯂꯩꯕꯅ ꯐꯩꯅꯦ ꯍꯣ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯊꯤꯔꯕꯅꯤꯀꯣ ꯂꯩꯁꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯏꯍꯦ ꯅꯆꯥꯃꯅꯤꯗꯤ ꯆꯪꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯩꯃꯥ ꯆꯪꯂꯛꯇ꯭ꯔꯤꯌꯦ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯣ ꯃꯗꯨꯕꯣ ꯀꯧꯕꯕꯨ ꯈꯨꯝꯂꯛꯇꯦꯅꯦ ꯑꯩ ꯀꯧꯕꯤꯔꯛꯑꯒꯦ ꯁꯣꯝꯗ ꯃꯅꯤ ꯁꯅꯥꯗꯤ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯅꯔꯤꯕꯗꯣ ꯀꯔꯤꯁꯨ ꯇꯥꯔꯨꯗꯦ ꯃꯄꯥꯅ ꯂꯩꯕꯤꯔꯛꯄ ꯃꯍꯥꯛꯀꯤ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯒ ꯀꯟꯅ ꯁꯥꯟꯅꯔꯤ ꯋꯥ ꯀꯌꯥꯁꯨ ꯍꯥꯏꯔꯤ ꯏꯇꯥ ꯐꯖꯕꯤ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯛꯑꯅꯤ ꯑꯩꯒ ꯁꯥꯟꯅꯕꯁꯦ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯀꯣ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯌꯥꯝ ꯐꯩ ꯑꯩꯒꯤꯅꯦ ꯉꯥꯃꯣꯛꯁꯨ ꯑꯗꯨꯝꯅꯦ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯐꯗꯤꯕꯤ ꯅꯪꯁꯨ ꯂꯩꯕꯤꯔꯛꯏꯁꯤ ꯐꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯈꯔ ꯐꯠꯇꯦ ꯑꯗꯨꯕꯨꯔꯣ ꯑꯩꯕꯨ ꯏꯔꯨꯖꯁꯤ ꯌꯥꯗꯦꯅ ꯏꯃꯥꯅ ꯑꯩꯕꯨ ꯐꯨꯏ ꯏꯪꯉꯀꯥꯟꯁꯤꯗ ꯑꯩꯕꯨ ꯍꯦꯛꯇ ꯏꯔꯨꯖꯩꯌꯦꯕ ꯃꯣꯠꯂꯦꯅ ꯏꯃꯥꯗꯤ ꯈꯔ ꯐꯠꯇꯦꯉꯣ ꯂꯩꯁꯦꯝꯕꯅ ꯃꯆꯥꯕꯨ ꯊꯤꯔꯛꯏ ꯏꯆꯥꯃꯅꯤ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ ꯅꯪꯗꯤ ꯑꯗꯨ ꯀꯩꯗꯧꯔꯤꯕ ꯈꯪꯉꯤꯍꯦ ꯄꯥꯕ ꯏꯇꯥ ꯐꯖꯕꯤꯒ ꯁꯥꯟꯅꯔꯝꯃꯤꯅꯦ ꯑꯩ ꯅꯨꯃꯤꯗꯥꯡꯗꯗꯤꯅꯦ ꯏꯇꯥ ꯐꯖꯕꯤ ꯁꯥꯟꯅꯕ ꯌꯥꯗꯦꯀꯣ ꯂꯥꯏꯖꯨ ꯑꯩꯅ ꯁꯥꯎꯕꯅꯤ ꯅꯨꯃꯤꯗꯥꯡꯗꯗꯤ ꯏꯇꯥ ꯐꯖꯕꯤꯗꯣ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯍꯟꯗꯧꯅꯤ ꯑꯌꯨꯛꯇ ꯅꯨꯡꯊꯤꯟꯗ ꯁꯥꯟꯅꯗꯧꯅꯤꯀꯣ ꯂꯥꯛꯑꯣ ꯄꯥꯎꯒ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯄꯥꯕ ꯏꯇꯥ ꯐꯖꯕꯤꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯅꯣ ꯑꯩꯁꯨ ꯏꯃꯥꯅ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯇꯨꯝꯕ ꯐꯠꯇꯦ ꯍꯥꯏꯗꯨꯗꯤ ꯏꯇꯥ ꯐꯖꯕꯤꯁꯨ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯗꯣꯏꯅꯦ ꯏꯆꯥꯃꯅꯤ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ ꯄꯥꯕꯅ ꯍꯥꯏꯁꯤ ꯌꯥꯗꯧꯅꯤ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯏꯗꯨꯗꯤ ꯏꯇꯥ ꯐꯖꯕꯤꯗꯣ ꯇꯨꯝꯍꯜꯂꯝꯃꯣ ꯍꯣꯏ ꯄꯥꯕ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯡꯁꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯉꯤ ꯑꯁ ꯉꯝꯖꯗ꯭ꯔꯦ ꯏꯁꯥꯒꯤꯅꯦ ꯏꯆꯥ ꯃꯌꯥꯝꯁꯤ ꯐꯥꯎꯕꯗ ꯁꯦꯟꯅꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥ ꯑꯃꯨꯛ ꯁꯦꯟꯅꯕ ꯃꯕꯣꯛꯅꯦꯅ ꯇꯧꯔꯤꯗꯨꯅ ꯁꯤꯒꯟꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯍꯤꯡꯂꯤꯉꯩꯗꯒꯤ ꯌꯦꯠꯂꯝꯕꯗꯣ ꯄꯦꯟꯗ꯭ꯔꯗꯅ ꯃꯥꯅ ꯀꯣꯛ ꯁꯤꯗꯣꯛꯈ꯭ꯔꯒ ꯃꯁꯨ ꯅꯥꯄꯪꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯏꯟꯁꯤꯜꯂꯝꯃꯦ ꯑꯗꯨꯒ ꯌꯦꯠꯍꯜꯂꯝꯂꯤꯕꯅꯦꯕ ꯅꯨꯡꯁꯤꯅ ꯏꯁꯧ ꯂꯥꯡꯂꯤꯕꯅꯤ ꯇꯧꯔꯤꯗꯣ ꯅꯥꯀꯟꯗꯨꯗ ꯂꯥꯏꯔꯤꯛꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯥ ꯄꯪꯂꯕꯅꯤꯅ ꯇꯥꯔꯔꯣꯏ ꯃꯇꯥꯒꯨꯝ ꯉꯥꯡꯅꯤꯡ ꯉꯥꯡꯂꯤꯕꯅꯤ ꯂꯥꯏꯔꯤꯛꯇꯤ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯀꯣꯟ ꯐꯦꯡꯂꯤ ꯅꯨꯡꯁꯤꯅ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕ ꯃꯇꯧ ꯃꯑꯣꯡꯗꯨꯗ ꯇꯥꯗ꯭ꯔꯕꯁꯨ ꯃꯥ ꯈꯔꯗꯤ ꯆꯤꯡꯅꯩ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯅꯥꯀꯟꯗ ꯌꯦꯡꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯒꯤ ꯃꯆꯥ ꯄꯥꯈꯪ ꯑꯅꯤꯗꯨꯅ ꯂꯥꯏꯔꯤꯛꯇ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤꯕꯗꯨ ꯎꯔꯦ ꯂꯥꯏꯔꯤꯛ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯃꯁꯥꯗ ꯍꯟꯊꯅ ꯌꯦꯡꯊꯖꯗꯨꯅ ꯐꯤꯖꯤ ꯐꯤꯅ ꯈꯣꯝꯖꯤꯟꯖꯩ ꯂꯥꯏꯔꯤꯛꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯈꯪ ꯑꯅꯤ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯤꯊ ꯅꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏ ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯗꯨ ꯇꯧꯔꯤꯗꯨꯅ ꯅꯥꯄꯪꯕꯤ ꯁꯤꯜꯂꯝꯂꯤꯕ꯭ꯔꯣ ꯂꯝꯖꯥ ꯁꯔꯥ ꯑꯁꯤ ꯌꯦꯡꯂꯒ ꯀꯔꯤ ꯇꯣꯡꯖꯒꯦ ꯅꯣꯏ ꯑꯅꯤꯅꯦ ꯃꯥꯡꯖꯕ ꯉꯥꯛꯇꯅꯤ ꯃꯥꯡꯖꯕ ꯉꯥꯛꯇ ꯆꯠꯂꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯦꯜ ꯇꯥꯜꯂꯨꯆꯣ ꯃꯤꯔꯦꯝ ꯑꯣꯏꯗꯅꯅꯦ ꯂꯦꯝꯖꯥ ꯆꯥꯔꯒ ꯂꯩꯊꯣꯛꯇꯧ ꯁꯔꯨꯛ ꯅꯣꯛꯂꯝꯕ ꯑꯅꯤꯗꯣ ꯃꯃꯥꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗꯗꯤ ꯆꯞ ꯂꯦꯞꯄꯤ ꯅꯣꯛꯄꯒ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯈꯥꯕꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯅꯥꯄꯪꯕꯤ ꯑꯁꯤꯗ ꯉꯥꯡꯕꯗꯤ ꯇꯥꯕꯤꯗ꯭ꯔꯃꯤꯅ ꯑꯇꯥꯕ ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏꯅꯦ ꯄꯦꯜꯂꯦꯍꯦ
Kari nungi na tazarugono. Ho isu na pangeko ngasiday. Tombasu haizilay. Isu na pangeko. Na pangbase yam kana lairamin he. Ha? Jani. Laigta mo ansinduna lauksilami. Oi na pangbi. Nangdi ekoi na ngangnari kem khangbaza natene. Ha? Saksiga maanda mali lamja sara. Lairikti karisu khangzaba nate. Tingak ahum aduda adumak yengduna lay. Tanjaduda tomsausu thabuk sathoklubadagi halaami. Machanupa tombana haikhiba wado khajikta hauraduna wahang tawri. Hay tomba. Karino nangna nasida ngangkribada. Ha? Kari haibanoba. Mapurai bana ikhang khangauda jangsilaktuna wa hairakpa aduda nungsi ipa pakhaje adubu masabudi kangkhalei. Moi pabong isa singna karisu haidida. Makhoi masen phagi jogai ngahak tawnairambani. Adu haiduna wa thaidori. Ihe moi pabong lakpa tan chap jari. Wa amata hauduksage tawbani. Aikhoi lairiknabu hairi masu nongan badagi namitaba phauba karisu tawda. Yomsida sum leisinduna leibase. Wakhalsu haksangsu aphak aphaisui. Aduna lairikna hek sajaba Laiphadibi ado kaithel da puduna yoluge hairiba. Wa sumayek sengna tahaudabaga nungsina haina singna wa thaidokhibaga tomsaudo masa singna ngangkhiba wado karisu khanjiludri lairiki matangi nungsina hairibado asumbamak oiraboi khaladuna hairei. Madu mahagnabudi nungaijadana haijariba oirungbani. Laisabi masa mana karamna kaithel famlugani. Isani masu aisu kanna hairiponida. Mana kaithel thoktuna famluba haibado nungairoi haidana. Adubu mana kanna hek haire moi pabu. Nungsina hairiba pumba lairikti khangzaba natte mana haikhibasu leite. Pumnamak nungsina sinba khujin thawrang ngaktani karisu sudana lemja saraga makhoida adum yesinduna leire khanduna. Lairiksu sel tanzaduna makhoida yesindana ba khonaraklibani. Magi napigi thawrang pumba bukjel chamba tom chawdi karisu khangzaba natte. Lairik na tasengna hairiboi adumak khanjai. Khangdrina tawrisi. Aikhoina khara komba oiragadi isase ningthina yengsingiba yabani. Aduni moi pabu. Masu maning thungjaramoi. Aikhoina khara yengsinbibasinadi. Phare. Karina phagadabanodo amuk khanarase. Ai isa amukta hana singdolukhi. Chaksu lamlabani. Thangdo am. Somdana kamdawri. Melei masabu koithi thiri. Isamani. Oh isamani. Kainone. Karaida lekrabazana masibo. Kaulangba amata tadimi. Melei masabu kauduna yana karomda amuk lai. Haima. Isamani. Karino nangbo imana ngasaidagi kaurise. Hoi maga haidrisibo. Isabu kaitawrage. Adu haiduna mani sanagi maraibakta makhut thamduna masa ngamdrabra haini yengi. Mani sana mamabu sauni ithoraktuna hairi. Salakana chinthibi. Aiba nangi nasara. Nabin gumbini aise. Khong soktuna khoiramjau. Launam tawno chinthibi. Aigi isukalo. Awabumda tarani. Sarangda langsinkhigadaure aigi isukalo. Mari makhong samnadaba wa kaya hairamlaga mani sana laimaiduda tuthakri. Bekliba mazagi adugumba matawduda melei mamit manal chap yungna murti amagu machabu yengduna lei. Ngahak adumna leiraba tungda melei gyan laktuna machabu phat konkhali. Mani kaino isang tawribasibo. Konjel kantatna mapuribabu amuk 𝐾𝐽. Moi baba. Masada mo ansiladuna. Isa mani. Mapuriba thabak sathokhi ningsingla aduna. Masabu pamkhatlaga imungda pusilaktuna phamungda hiphale. Aduga ising khara amuk lauruduna. Masagi kokta isingdo thabire. Ngahak adamna matomta hotnaraba tungda mani sana tapna kyan lai. Ima. Isa mani. Isa kaisu tawdrabo. Ima aigi ita phajabidi leye. Isa gi ita phajabido imana ne phajana thami. Piyo sida ita phajabido yam kapamani. Ai tumningdre ita ga sanaruge. Ita phajabido kapte. Imana phajana thamiye. Hayeng amuk sanaro. Haujikti namidang tasale. Ima ita phajabido yam kapjani. Aina dum themini ne. Mele ingangakse ngasai thokhiba thodok aduga ipa pakhatlabani mahak. Adubu akiba pakhatba pumbalo sinduna. Machagi wado tapna hangdore. Karigino ita phajabina kaplide.
ꯏꯇꯥ ꯐꯖꯕꯤꯗꯣ ꯃꯥꯗꯤ ꯏꯇꯥ ꯐꯖꯕꯤ ꯅꯠꯇꯦ ꯏꯕꯦꯟ ꯀꯧ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯃꯁꯨ ꯂꯩ ꯍꯥꯏ ꯃꯁꯛꯁꯨ ꯐꯖꯩ ꯃꯥꯒ ꯑꯩꯒ ꯏꯇꯥ ꯁꯥꯟꯅꯧꯁꯨ ꯍꯥꯏꯔꯤꯕ ꯏꯇꯥ ꯐꯖꯕꯤꯒꯤ ꯏꯁꯨ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯃꯥꯗꯤ ꯃꯇꯣꯝꯇ ꯂꯩꯔꯝꯃꯅꯤ ꯃꯥꯗꯤ ꯌꯥꯝꯅ ꯀꯤꯖꯔꯝꯃꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯒ ꯏꯇꯥ ꯐꯖꯕꯤꯗꯣ ꯌꯥꯝ ꯀꯞꯄꯤꯕ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥ ꯐꯖꯕꯤꯅ ꯀꯞꯄꯗꯣ ꯏꯇꯥ ꯐꯖꯕꯤꯒꯤ ꯏꯁꯨ ꯅꯨꯄꯤ ꯐꯖꯕꯤꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦ ꯏꯃꯥ ꯃꯥꯒ ꯑꯩꯒ ꯏꯇꯥ ꯁꯥꯟꯅꯒꯦꯕ ꯃꯦꯂꯩ ꯃꯁꯥꯒꯤ ꯋꯥꯗꯨꯗ ꯀꯤꯕꯅ ꯊꯛ ꯊꯛꯅꯤꯛꯏ ꯃꯆꯥꯅ ꯄꯥꯝꯖꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯐꯗꯤꯕꯤ ꯑꯁꯦ ꯂꯥꯏꯐꯗꯤꯕꯤ ꯌꯣꯟꯕꯤ ꯏꯕꯦꯟ ꯑꯗꯨꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯆꯪꯂꯝꯂꯅꯤ ꯍꯥꯏꯕꯁꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯦꯂꯩ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯩꯗꯤ ꯀꯔꯝ ꯇꯧꯅꯤ ꯃꯣꯏ ꯄꯥꯕꯁꯨ ꯉꯁꯤꯗꯤ ꯍꯜꯂꯛꯂꯣꯏ ꯑꯩꯕꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯩ ꯑꯁꯨꯝꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ ꯂꯥꯏꯐꯗꯤꯕꯤ ꯑꯁꯦ ꯃꯥꯡꯍꯟꯈꯤꯕꯅ ꯐꯒꯅꯤ ꯑꯁꯨꯝꯅ ꯃꯦꯂꯩꯅ ꯃꯆꯥ ꯎꯍꯟꯗ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯂꯣꯟꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯍꯧꯔꯤꯕ ꯈꯔ ꯁꯨꯛꯇꯛ ꯇꯧꯕ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯩ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯇꯧꯔꯤ ꯈꯣꯏꯖꯨ ꯈꯔ ꯈꯣꯝꯖꯤꯟꯗꯨꯅ ꯂꯥꯏꯐꯗꯤꯕꯤ ꯑꯗꯣ ꯃꯩ ꯊꯥꯕ ꯍꯧꯏ ꯆꯩꯔꯛ ꯑꯗꯨꯗ ꯃꯆꯥꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯏ ꯃꯦꯂꯩ ꯏꯈꯪ ꯈꯪꯅ ꯇꯧꯔꯝꯂꯤꯕꯗꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯏꯁꯥꯃꯅꯤ ꯏꯁꯥ ꯀꯩꯗꯧꯔꯦ ꯍꯥ ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ ꯏꯁꯥ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯤꯖꯩꯌꯦ ꯏꯃꯥ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯑꯩ ꯀꯤꯖꯩꯌꯦ ꯕꯥꯕꯥ ꯕꯥꯕꯥ ꯑꯁꯨꯝꯅ ꯃꯅꯤꯁꯅ ꯃꯊꯣꯡ ꯈꯪꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯃꯦꯂꯩ ꯇꯧꯐꯝ ꯈꯪꯗ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯥꯁꯨ ꯀꯞꯂꯤ ꯁꯣꯝꯗꯅ ꯂꯩꯁꯦꯝꯕ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯡꯂꯤꯕ ꯑꯁꯤꯕꯨ ꯃꯃꯥ ꯃꯆꯥꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯅ ꯆꯠꯇꯕ ꯌꯥꯗꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯇꯌꯥꯝꯇ ꯁꯣꯏꯗ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯅꯅꯥꯏꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥꯒꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯨꯀꯣ ꯊꯕꯛ ꯁꯨꯃꯤꯟꯅꯔꯝꯕ ꯇꯥꯡꯈꯨꯜꯒꯤ ꯃꯔꯨꯞ ꯑꯃꯅ ꯍꯥꯏꯔꯛꯏ ꯂꯩꯁꯦꯝꯕ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯎꯡꯇꯨꯅ ꯂꯩꯕꯗꯤ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯃꯔꯨꯞ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯑꯩꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯁꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯆꯣꯡꯗꯨꯅ ꯂꯩꯕ ꯑꯗꯨꯒꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯒ ꯅꯆꯟꯒ ꯅꯆꯥꯃꯅꯤꯒꯁꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯕꯅꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯆꯣꯡꯕꯗꯤ ꯅꯨꯄꯤꯒ ꯏꯆꯥꯒ ꯅꯤꯡꯁꯤꯡꯕ꯭ꯔꯥꯅꯦ ꯃꯣꯏꯒꯤ ꯆꯣꯡꯂꯗꯤ ꯀꯅꯥ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯅꯠꯇꯦꯗ ꯃꯔꯨꯞꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯦ ꯑꯁꯨꯝꯅ ꯄꯥꯝꯕꯣꯝ ꯆꯣꯡꯕꯁꯦ ꯑꯩꯈꯣꯏꯗ ꯈꯨꯗꯝ ꯑꯃ ꯄꯤꯔꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯤꯒꯤ ꯊꯥꯖꯅꯕꯤꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯤꯗ ꯃꯔꯨꯞ ꯑꯁꯨꯝꯅ ꯄꯥꯝꯕꯣꯝ ꯆꯣꯡꯂꯕꯗꯤ ꯆꯣꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯨꯠꯁꯤꯅ ꯄꯥꯏꯁꯤꯜꯂꯕꯅꯤ ꯈꯟꯗꯨꯅ ꯆꯤꯟꯗ ꯊꯝꯗꯨꯅ ꯑꯐꯕꯅ ꯂꯧꯁꯤꯟꯍꯧꯔꯕꯅꯤ ꯑꯗꯨꯒ ꯐꯠꯇꯕꯅ ꯂꯪꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯪꯊꯣꯛꯅꯩ ꯃꯗꯨꯅ ꯐꯠꯇꯕ ꯊꯣꯛꯀꯗꯕꯗꯒꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ ꯃꯔꯨꯞ ꯑꯣ ꯑꯗꯨꯝꯅ ꯇꯧꯅꯕ꯭ꯔꯥ ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯅ ꯊꯃꯣꯏꯅ ꯋꯥꯈꯜꯗ ꯏꯪꯒꯤꯠ ꯄꯤꯔꯛꯂꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦꯅꯦ ꯇꯥꯡꯈꯨꯜ ꯃꯔꯨꯞꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕ ꯋꯥꯈꯜ ꯋꯥꯔꯝꯕꯗꯨ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯔꯨꯞ ꯅꯪꯁꯦ ꯑꯇꯥꯡꯕꯅꯤꯀꯣ ꯑꯩꯗꯤ ꯇꯥꯡꯗꯦꯅꯦ ꯇꯥꯡꯂꯗꯤ ꯅꯍꯥꯟꯅ ꯅꯨꯡꯉꯥꯏꯅ ꯐꯝꯆꯥ ꯆꯥꯔꯒ ꯂꯩꯅꯤꯅ ꯃꯤ ꯃꯌꯥꯝꯅ ꯑꯇꯥꯡꯕ ꯑꯩꯁꯦ ꯌꯦꯡꯕ ꯂꯥꯛꯄꯗ ꯌꯦꯡꯕꯒꯤ ꯁꯦꯜ ꯂꯧꯕꯗ ꯑꯩꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯅꯤꯅꯦ ꯍꯣꯡꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯆꯤꯡꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯇꯨꯅ ꯂꯩꯕꯁꯤ ꯊꯕꯛ ꯁꯨꯗ꯭ꯔꯗꯤꯀೋ ꯁꯦꯜ ꯇꯥꯟꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯏꯁꯧ ꯂꯥꯡꯉꯤ ꯁꯦꯜ ꯄꯨꯁꯤꯟꯗꯨꯅ ꯌꯨꯝꯗ ꯆꯪꯂꯕꯗꯤ ꯅꯨꯄꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯁꯦꯕꯥ ꯇꯧꯏ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯁꯤꯗꯤꯀꯣ ꯃꯔꯨꯞ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯇꯥꯁꯤꯟꯅꯇ ꯂꯩꯕꯒ ꯉꯝꯕꯖꯥꯠ ꯅꯠꯇꯦꯗ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯔꯗꯤꯀꯣ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯁꯨ ꯅꯨꯡꯉꯥꯏꯔꯦ ꯅꯨꯄꯤꯁꯦ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦꯗ ꯃꯔꯨꯞ ꯃꯈꯣꯏꯅ ꯐꯠꯇꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗ꯭ꯔꯗꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦꯗ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯃꯔꯨꯞꯅ ꯍꯥꯏꯕ ꯅꯨꯄꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤꯀꯣ ꯃꯔꯨꯞ ꯅꯨꯄꯤꯅ ꯏꯁꯧ ꯈꯔ ꯂꯥꯡꯗ꯭ꯔꯕꯗꯤ ꯅꯨꯄꯥꯁꯨ ꯑꯇꯟꯕ ꯍꯦꯟꯖꯤꯜꯂꯤ ꯌꯥꯏ ꯌꯥꯏ ꯈꯟꯗꯅ ꯑꯗꯨꯝ ꯐꯝꯆꯥ ꯆꯥꯗꯨꯅ ꯂꯩꯊꯣꯛꯂꯗꯤ ꯏꯃꯨꯡꯁꯨ ꯃꯍꯤ ꯂꯥꯡꯉꯤ ꯁꯤꯗꯅꯤꯅꯦ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯅꯨꯄꯤꯗꯤ ꯏꯃꯥꯅꯤ ꯅꯨꯄꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯃꯔꯨꯞ ꯑꯃꯒ ꯂꯩ ꯅꯨꯄꯤꯅ ꯉꯝꯗꯕ ꯅꯨꯄꯥ ꯂꯩ ꯍꯩꯇꯦ ꯂꯩꯁꯨ ꯂꯩꯇꯦ ꯍꯥꯏꯅꯤ ꯃꯁꯦ ꯑꯆꯨꯝꯕꯅꯤ ꯈꯜꯂꯦ ꯑꯩꯁꯨ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯃꯔꯨꯞ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕ ꯋꯥꯈꯜ ꯋꯥꯔꯝꯕꯗꯨ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯇꯨꯅ ꯇꯥꯡꯈꯨꯜꯒꯤ ꯃꯔꯨꯞ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯩꯔꯤꯛ ꯉꯁꯤꯗꯤ
ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯉꯟꯅ ꯌꯥꯍꯧꯖꯩ ꯊꯕꯛ ꯀꯌꯥꯁꯨ ꯃꯗꯨꯝ ꯇꯨꯃꯤꯟꯅ ꯁꯠ ꯂꯣꯏꯁꯤꯟꯖꯔꯤ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯂꯕ ꯃꯇꯝꯗꯨꯗꯅꯤ ꯊꯨꯝꯃꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯟꯊꯣꯡ ꯇꯝꯅ ꯊꯧꯔꯛꯂꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯁꯤꯟꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯊꯣꯔꯛꯄ ꯅꯨꯡꯁꯤꯒ ꯊꯦꯡꯅꯔꯤ ꯍꯩꯃꯥ ꯅꯪꯗꯤ ꯀꯔꯥꯏ ꯆꯠꯇꯣꯏꯕ ꯑꯃꯨꯛ ꯀꯌꯥ ꯂꯥꯛꯏ ꯏꯍꯦ ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯃꯥꯂꯪꯗꯅꯤꯗꯣ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛꯅ ꯈꯪꯅꯕ ꯃꯑꯣꯡꯗ ꯋꯥ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨ ꯃꯉꯥꯏ ꯄꯣꯛꯄꯗꯒꯤ ꯇꯥꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯂꯣꯟꯊꯣꯛꯇꯕꯤꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯇꯧꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯁꯣꯟꯖꯩ ꯑꯩꯅ ꯀꯥꯞꯄ ꯇꯦꯟꯁꯤ ꯊꯨꯅ ꯄꯥꯜꯂꯤꯗ ꯅꯨꯡꯉꯥꯏꯖꯩ ꯏꯁꯥꯒꯤꯁꯨ ꯈꯔ ꯈꯟꯗ ꯌꯥꯔꯤꯕ꯭ꯔꯣ ꯃꯤꯒꯤ ꯃꯆꯥꯒ ꯌꯦꯡꯁꯤꯟꯕ ꯉꯝꯄꯣꯠꯇꯦ ꯏꯆꯥꯐꯥꯎ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯁꯣꯝꯗꯅ ꯂꯩꯁꯦꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯦꯂꯩꯅ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯃꯤ ꯏꯁ ꯀꯔꯝ ꯇꯧꯅꯤ ꯈꯨꯜ ꯊꯪꯅꯕꯒꯤꯗ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯀꯧꯕꯤ ꯑꯃ ꯂꯩꯕꯅꯤ ꯑꯉꯥꯡꯁꯤꯁꯨ ꯃꯁꯥ ꯁꯥꯕꯁꯤ ꯍꯟꯗ꯭ꯔꯕꯅꯤꯅ ꯑꯩ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯎꯔꯒꯦ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯑꯒꯦ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯅ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯕꯨ ꯄꯨꯔꯛꯇꯨꯅ ꯃꯆꯥꯕꯨ ꯍꯥꯟꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯏꯁ ꯂꯨꯗꯧꯔꯤꯗ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦꯀꯣ ꯅꯆꯥ ꯑꯁꯤ ꯆꯨꯝꯅ ꯁꯥꯕ ꯅꯥꯕ ꯅꯠꯇꯦꯗꯣ ꯂꯥꯏ ꯐꯠꯇꯕꯅ ꯌꯦꯠꯂꯤꯅꯤ ꯏꯃꯨꯡꯁꯦ ꯃꯁꯤ ꯍꯥꯟꯅ ꯈꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯅꯆꯥ ꯑꯁꯤꯁꯨ ꯐꯕ ꯀꯧꯕ ꯅꯥꯏꯔꯔꯣꯏ ꯑꯗꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯣ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯂꯩ ꯃꯦꯂꯩ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯇꯨꯡꯂꯣꯝꯗ ꯍꯟꯅ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯦꯂꯩ ꯑꯣ ꯈꯣꯡꯅ ꯀꯞꯂꯛꯏ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯑꯩ ꯐꯥꯎꯗ ꯈꯜꯂꯣ ꯃꯣꯏ ꯕꯥꯕꯥ ꯑꯩꯒꯤ ꯈꯨꯠꯁꯦꯝ ꯑꯩꯅ ꯆꯥꯛꯑꯦ ꯑꯩꯕꯨ ꯑꯝꯇ ꯈꯜꯂꯣ ꯏꯃꯥ ꯂꯩꯁꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯆꯩ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯃꯩꯅ ꯆꯥꯛꯏꯕꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯁꯤꯗꯤ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯇꯥꯏꯔꯦꯟ ꯃꯇꯣꯜ 3 ꯂꯣꯡꯕ ꯑꯃꯒ ꯄꯨꯡꯐꯥꯏꯒ ꯏꯁꯤꯡ ꯑꯁꯦꯡꯕꯒ ꯄꯨꯔꯛꯎ ꯊꯤꯜꯂꯦ ꯂꯩꯁꯦꯝꯕ ꯄꯔꯞ ꯆꯦꯟꯈꯤꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯄꯨꯔꯛꯏ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯁꯤꯜꯂꯒ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯃꯦꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯀꯜꯂꯛꯏ ꯅꯥꯇꯦꯐꯝꯗ ꯇꯦꯔꯣ ꯅꯍꯟꯐꯝꯗ ꯍꯜꯂꯣ ꯆꯠꯆꯈ꯭ꯔꯣ ꯍꯩ ꯊꯋꯥꯏ ꯑꯃꯥꯡ ꯅꯪꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯑꯁꯤꯕꯒ ꯑꯆꯪꯕꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯆꯠꯆꯈ꯭ꯔꯣ ꯍꯩ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯏꯁꯤꯡ ꯈꯤꯛꯆꯤꯜꯂꯛꯄ ꯑꯗꯨꯗ ꯃꯦꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯩꯈꯨ ꯀꯥꯔꯛꯏ ꯑꯦ ꯀꯔꯤꯅꯣ ꯀꯥꯡꯀ ꯑꯁꯤꯗ ꯇꯥꯔꯤꯕꯁꯤꯗꯤ ꯃꯦꯂꯩꯁꯨ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯄꯨꯟꯅ ꯌꯦꯡꯂꯛꯏ ꯂꯩꯁꯦꯝꯕꯅ ꯀꯨꯟꯊꯗꯨꯅ ꯈꯨꯡꯒꯠꯂꯛꯏ ꯄꯣꯠꯁꯛ ꯑꯗꯨ ꯎꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯦ ꯃꯁꯤꯗꯤ ꯑꯩꯅ ꯂꯩꯔꯛꯄ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯃꯈꯨꯠ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯩꯅ ꯆꯥꯛꯂꯤꯅ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯏꯁ ꯑꯣꯊꯣꯛꯄꯅꯤꯗ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯤ ꯁꯅꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯄꯥꯅ ꯄꯥꯏꯔꯤꯕ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯎꯔꯦ ꯄꯥꯕꯥ ꯄꯤꯌꯣ ꯏꯇꯥ ꯐꯖꯕꯤꯗꯣ ꯂꯩꯁꯦꯝꯕ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯆꯥꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯤ ꯃꯦꯂꯩ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯑꯗꯨꯃꯉꯥꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯦ ꯄꯥꯕꯥ ꯏꯇꯥ ꯐꯖꯕꯤ ꯄꯤꯌꯣ ꯍꯥꯏꯔꯒ ꯆꯣꯡꯕꯤ ꯁꯥꯟꯅ ꯂꯩ ꯂꯩꯁꯦꯝꯕꯅ ꯏꯃꯥ ꯃꯥꯏꯕꯤ ꯀꯝꯗꯧꯅꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯌꯦꯡꯉꯣ ꯅꯪ ꯆꯠꯂꯣ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯆꯥ ꯀꯧꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯣ ꯑꯩꯅ ꯍꯥꯏꯔꯛꯄꯅꯤꯗ ꯍꯥꯏꯌꯨ ꯏꯊꯟꯗꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯔꯣꯏ ꯐꯒꯅꯤ ꯏꯃꯥ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ ꯏꯆꯥꯃꯅꯤꯁꯦ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯨ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥ ꯑꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣꯏ ꯂꯩꯁꯥꯕꯤ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯈ꯭ꯔꯦꯗ ꯅꯪꯗꯤ ꯇꯅꯧ ꯍꯦꯛ ꯂꯥꯎꯏꯗ ꯆꯥꯕꯗ ꯍꯥꯎꯗꯧꯕ ꯃꯑꯣꯡꯗꯨꯅꯤꯅꯦ ꯑꯗꯨ ꯍꯥꯏꯗꯨꯅ ꯀꯔꯤꯝꯅ ꯅꯣꯛꯂꯤ ꯂꯩꯔꯤꯛ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯨ ꯈꯪꯖꯕ ꯅꯠꯇꯦ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯃꯃꯥꯏꯗ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯅꯨꯄꯥ ꯑꯃꯅ ꯈꯨꯀꯥꯞꯄꯤ ꯀꯥꯞꯇꯨꯅ ꯑꯣꯏ ꯇꯥꯗ꯭ꯔꯕꯣ ꯅꯥꯁꯨ ꯄꯪꯂꯕꯣ ꯅꯥꯀꯟꯗꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯃꯅ ꯍꯣ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯂꯥꯏꯐꯗꯤꯕꯤ ꯂꯩꯒꯦ ꯍꯥꯏꯕꯔꯣ ꯂꯧꯔꯣ ꯑꯃꯗ 30 ꯅꯆꯟꯗꯣ ꯅꯥ ꯇꯥꯗꯕꯅꯤ ꯅꯣꯏꯒꯤ ꯂꯧꯐꯝ ꯊꯣꯛꯄꯗ ꯂꯧꯔꯣ ꯁꯦꯜꯗꯣ ꯅꯆꯟꯗꯨꯗ ꯄꯤꯕꯤꯔꯝꯃꯣ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯪ ꯑꯅꯤꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯅꯗꯨꯅ ꯃꯤꯆꯤ ꯈꯠꯅꯔꯒ ꯆꯠꯈ꯭ꯔꯦ ꯅꯥꯀꯟꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯁꯣꯜꯍꯧꯏ ꯍꯩꯃꯥ ꯂꯩꯈꯤꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯍꯣꯏꯗ ꯐꯅ ꯅꯍꯥꯁꯨ ꯃꯥꯜꯂꯤ ꯅꯨꯄꯥ ꯃꯣꯏꯅꯗꯤ ꯂꯥꯏꯐꯗꯤꯕꯤ ꯑꯁꯤꯗꯤ ꯀꯩꯗꯧꯔꯨꯅꯤ ꯃꯆꯥ ꯂꯩꯗꯅ ꯃꯆꯥꯒꯤ ꯂꯩꯅꯤꯁꯨ ꯅꯠꯇꯦ ꯑꯃꯔꯣꯝꯗꯅ ꯂꯩꯁꯦꯝꯕ ꯑꯃꯥꯏꯕ ꯇꯣꯆꯥ ꯀꯧꯔꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ
Ish, kan kreda sahong masidi. Adu haiduna, laison tinsol tauduna, makok-tagi makhong phaunan thazi. Tosa amadi thambal makhoi ani changduna, phatraba thawai adu, sengdoknaba laknari. Mani sana, mapung mari pharaba mioi amagi khonjelda sauna lauri. Hai senthiba, chenthibi sa launamba. Ngak thokiba wasu ngak pangamjadaba, mithibo mitamba. Adu hairam laga amu wawa kapthori, angagi khonjelda. Baba, ima, ayam kizaye. Aibo ibena mana chingdana bukhi daure. Aibo khamo ima. Melei mamitagi mapitana machabu konsili. Laisembana. Isa kashu daure. Ibena isabu pubuyar. Baba leisidi. Isa kigana. Amaibi aduda amu onsinduna. Ima maibi. Ipa maiba. Nasugi thawai dadi kanbiyo. Dosa marai bakta sel ahingba ama thamduna hairi. Ay asiba thawai. Karino dangna pamliba. Karigino nang na imong asida yeliba. Narol chumuhay. Amaibi thambalna thawai adu. Amada songkidanaba kanna lakshindana thamli aduga. Laiphadibi aduda asiba thawai adu. Lengdana lainaba kanna hotnari. Amaibi adugi mahaida khangba ngamdraduna. Thawai adu. Magi apamba adu phongdori. Aigi kana su leizadrabi. Mimanadrabi ishunupi adu. Mabien ay leitrabada. Madom tarak khangu thakta punsi kem-ꯗꯨꯅ ꯂꯩꯍꯧꯔꯅꯤ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯡꯁꯤꯟꯕꯤꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯍꯥꯛꯄꯨ ꯇꯥꯊꯤꯅ ꯇꯧꯕꯤꯕ ꯉꯥꯛꯇꯅꯤ ꯑꯩꯍꯥꯛꯅ ꯄꯥꯝꯕꯗꯤ ꯑꯩꯍꯥꯛꯀꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯏꯁꯨꯅꯨꯄꯤ ꯑꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯃꯍꯥꯛꯄꯨ ꯂꯣꯏꯅꯕꯤꯕ ꯁꯦꯟꯅꯕꯤꯕ ꯄꯥꯝꯖꯕꯅꯤ ꯑꯩꯍꯥꯛꯅ ꯈꯪꯏ ꯃꯗꯨꯗꯤ ꯏꯃꯨꯡ ꯑꯁꯤꯅ ꯑꯩꯍꯥꯛꯀꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯏꯁꯨꯅꯨꯄꯤ ꯑꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯃꯗꯨꯅ ꯑꯩꯅ ꯉꯁꯤ ꯐꯥꯎ ꯃꯈꯣꯏꯗ ꯌꯦꯠꯇꯨꯅ ꯈꯨꯗꯝ ꯀꯌꯥ ꯄꯤꯔꯤꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯃꯦꯂꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯏꯕꯦꯟ ꯅꯁꯨ ꯂꯥꯟꯖꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯈꯜꯂꯤꯉꯩ ꯏꯕꯦꯟꯗ ꯊꯝꯂꯝꯕ ꯊꯥꯖꯕ ꯑꯃꯗꯤ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯑꯩꯅ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯊꯨꯡꯍꯣꯏꯅꯔꯨꯔꯦ ꯏꯕꯦꯟꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯅꯁꯨꯒꯤ ꯑꯅꯤꯡꯕ ꯅꯁꯨꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯔꯒꯅꯤ ꯏꯕꯦꯟꯒꯤ ꯏꯁꯨꯅꯨꯄꯤ ꯂꯩꯔꯤꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯏꯆꯥ ꯁꯪꯅ ꯌꯣꯛꯀꯅꯤ ꯅꯁꯨꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯕꯦꯟ ꯅꯁꯨꯕꯨ ꯊꯥꯖꯕꯤꯌꯨ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯄꯦꯜꯂꯦ ꯑꯩꯍꯥꯛ ꯄꯦꯜꯂꯦ ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯊꯥꯖꯩ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯁꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄ ꯉꯝꯕ ꯑꯣꯏꯔꯛꯎꯀꯣ ꯑꯩꯍꯥꯛ ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯏꯃꯨꯡꯗ ꯌꯦꯠꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯏꯁꯨꯅ ꯁꯥꯖꯕ ꯏꯁꯨꯒꯤ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯗ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯠꯂꯣꯏꯕꯅꯤ ꯈꯟꯅ ꯂꯥꯏꯐꯗꯤꯕꯤ ꯑꯗꯣ ꯃꯩ ꯊꯥꯗꯣꯔꯛꯎ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨꯅ ꯑꯁꯤꯕ ꯊꯋꯥꯏꯗꯨꯅ ꯌꯦꯠꯂꯝꯕꯗꯨ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯅꯪꯕꯨ ꯈꯨꯠꯇꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯇꯧꯗ꯭ꯔꯦ ꯑꯉꯥꯡꯁꯨ ꯃꯁꯥ ꯁꯥꯒꯠꯂꯝꯕꯗꯣ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯤꯗꯣ ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤ ꯑꯗꯣ ꯃꯣꯏ ꯄꯥꯕ ꯌꯥꯝ ꯀꯟꯅ ꯊꯦꯡꯗ꯭ꯔꯤꯀꯥꯟꯁꯤꯗ ꯉꯁꯥꯏ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯝꯕ ꯄꯣꯠꯇꯣ ꯑꯝꯇ ꯂꯩꯕꯤꯔꯨꯒꯦꯔꯥ ꯏꯍꯦ ꯀꯥꯎꯏꯗ ꯑꯩ ꯂꯩꯔꯨꯒꯦ ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯔꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯝꯂꯤꯕ ꯄꯣꯠꯐꯝꯗꯨ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯉꯁꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯈꯛꯇꯣ ꯃꯤ ꯈꯔ ꯂꯠꯄ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯥꯏꯔꯤꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯣꯏ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤꯁꯤ ꯉꯥꯏꯈꯣ ꯂꯥꯏꯔꯤꯛꯇꯤ ꯂꯦꯞꯇ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯇꯥꯎ ꯃꯅꯥ ꯄꯪꯉꯤ ꯍꯥꯏꯗꯨꯗꯤ ꯅꯪ ꯉꯥꯡꯉꯤꯗꯣ ꯇꯥꯔꯝꯃꯣꯏ ꯇꯥꯔꯝꯗꯅꯦ ꯃꯥ ꯆꯠꯂꯤꯁꯦ ꯑꯗꯨ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯑꯃꯨꯛ ꯅꯣꯛꯏ ꯑꯍꯥꯟꯕꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯨꯗꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯏꯔꯤꯛꯀꯤ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯌꯦꯟꯅꯔꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯅ ꯀꯥꯏꯗꯦ ꯂꯥꯏꯔꯤꯛ ꯃꯁꯥ ꯅꯥꯟꯊꯣꯛꯆꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ ꯑꯗꯨꯕꯨ ꯇꯨꯁꯣꯟꯕꯤ ꯃꯥꯅꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯈꯔ ꯁꯣꯡꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯄꯨ ꯁꯣꯔꯣ ꯆꯤꯡꯁꯤꯜꯂꯤ ꯀꯩꯊꯦꯜꯗꯒꯤ ꯊꯣꯔꯛꯄ ꯂꯩꯁꯦꯝꯕꯅ ꯂꯥꯛꯄꯗ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯈꯔ ꯂꯥꯞꯇꯛꯅ ꯎꯔꯦ ꯂꯩꯁꯦꯝꯕ ꯆꯤꯡꯅꯅ ꯄꯔꯞ ꯆꯦꯟꯁꯤꯜꯂꯤ ꯃꯃꯤꯠ ꯎꯏꯔꯨꯝꯕ ꯅꯤꯁꯥ ꯆꯥꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯐꯤꯖꯤ ꯁꯣꯛꯄ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯅꯥꯀꯟꯗꯒꯤ ꯂꯩꯁꯦꯝꯕꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯗꯔꯛꯏ
ꯂꯩꯁꯦꯝꯕꯒꯤ ꯃꯤꯐꯨꯗ ꯈꯨꯠ ꯍꯟꯕ ꯉꯝꯗ꯭ꯔꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯅ ꯃꯈꯨꯠ ꯃꯁꯥ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛꯇ ꯋꯥ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯔꯤꯛ, ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯂꯥꯛꯑꯣ, ꯏꯄꯥꯒ ꯄꯨꯟꯅ ꯂꯩꯔꯨꯁꯤ꯫ ꯅꯍꯥꯛ ꯅꯇꯣꯝꯇ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯅꯍꯥꯛꯄꯨ ꯏꯆꯥ ꯁꯛꯅ ꯅꯃꯥꯒ ꯏꯕꯥꯅꯤꯅ ꯅꯥꯀꯣꯜꯂꯒꯗꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯋꯥ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗ ꯂꯩꯁꯦꯝꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯁꯦꯝꯕꯅ ꯑꯃꯨꯛꯀꯁꯨ ꯆꯤꯡꯅꯒꯅꯨ, ꯑꯩꯍꯥꯛꯁꯦ ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯀꯤ ꯄꯥꯕ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯅ ꯂꯥꯏꯔꯤꯛꯄꯨ ꯊꯦꯝꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ꯫ ꯑꯩꯒꯤ ꯏꯃꯣꯝ ꯑꯅꯤ ꯁꯨꯔꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯏꯆꯥ ꯑꯅꯤꯕꯨ ꯈꯦꯠꯅꯕ ꯂꯩꯇ ꯏꯃꯥꯅ ꯅꯥꯀꯣꯟꯒꯅꯤ꯫ ꯏꯆꯦ, ꯅꯪꯗꯤ ꯅꯁꯛ ꯌꯥꯝꯅ ꯐꯖꯩ, ꯑꯩꯒ ꯏꯇꯥꯁꯨ ꯁꯥꯟꯅꯁꯤꯀꯣ꯫ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯂꯥꯏꯔꯤꯛꯅ ꯇꯥꯗꯕꯅꯤꯅ ꯂꯩꯁꯦꯝꯕ ꯃꯈꯨꯠ ꯃꯁꯥ ꯇꯧꯗꯨꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛꯇ ꯍꯥꯏꯔꯤꯕꯅꯤ꯫ ꯂꯥꯏꯔꯤꯛꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ, ꯃꯄꯤ ꯇꯥꯅ ꯏꯃꯥ ꯍꯥꯏꯕꯕꯨ ꯃꯦꯂꯩꯗ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯃꯦꯂꯩꯅ ꯂꯥꯏꯔꯤꯛꯀꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯂꯥꯏꯔꯤꯛꯅ ꯑꯃꯨꯛꯁꯨ ꯃꯥꯅ ꯁꯥꯖꯕ ꯂꯥꯏꯐꯗꯤꯕꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯅꯤ ꯁꯅꯥꯗ ꯄꯤꯔꯛꯏ꯫ ꯃꯅꯤ ꯁꯅꯥ ꯍꯔꯥꯎꯅ, ꯑꯌꯥ, ꯑꯩꯒꯤ ꯂꯥꯏꯐꯗꯤꯕꯤ! ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫